Image TV yang gini bersinggung, tem kemana orang nak dalam nok sebelum ni lah ngasigi menurut bau kejadi. Kuki Milton Singa Center ke tahun ini suspension of operation su makasang tapi yaroi hai bagi miang gi rally set kre. Mahir Singa periksa ada tengri ba stress ke mari lena na orientation kam sensitization program pangto kre. Numit humni satagada ba state level B exhibition haudo kre. Loinena state level 9A side men's open football tournament 2024 ngasi loisin kre. Hauzik mapung pau lobi de si. Kuki Milton Group Singa Center ke tahun ini suspension of operation su makha sangtaba yaroi haina. Taksiladuna ngasi kunrakpam A sida Miam gi rally set kre Village Protection Force United Committee of Pukhao amadi Makeng Dolai Thabi GPM sung iramdam kanbuluf ikal ngapun senduna assembly asigi manung sanba sambai lampak tagi huduna satriba rally aduda sarup yakiba singna Manipur NRC sanhalu security force na misam da onsindra nomai kappa lab gadabni Manipur gi saktam kaiba yaroi haiba kholau ke lauke rally aduna pangai bazar Europe matamda makata na satna ba security force na kanba mongda ngak senduna leki adubu miam ga ngahak muknar ba matung makata na satna ba honar pada MPTC fangai da leiba taruk suba IRB get ta thatki tungda Manipuri governor Anusha wiki da memorandum pisinaba mihut kangbu ama salhan ke rally edu da saruk yakiba BPF United Committee of Pukhao and Makeng Dolai Thabi ikal hairiba lup ahum asigi wangloi tonjum samorji na phongdo kibda Manipura ngasi inai tariba asi ground rule ngak sataba nikthina yengsin bidaba singdagi thorpani su sanari hairiba kuki Milton Singna adumak nomai kaptak diba asi su sanabagi wan thok leitre designated camp ta nikthina lehen gadaba Milton Singh koisai saidron leire haike si media ke mang thamjiri ba masi kun moni palliba integrity kai be yaro integrity thoi be yaro haba wan thok masi makoina seven mission part tali ki nota lock tor ga lege da weapon sab automatic weapon fire ga masi chamjaro praja ko da machine kadar kapi thabum tara pharba tha tara pharba matam sa kari manungi wan thok leitna ngasi kai manungi lan solution bidribno praja khoi chamjari ba yellow mi de lerpa praja khuruk kudima Kayangwana hingi dage ngasi Manipur maitaibu nahet pidna khongpaki phonguna khaliba central government kari tana tadriba kari unu sindriba aduna mase khondapam kendra ki paja khudimangna condemn tawi ngasi mak chanariba India government amadi state government lona Kuki Milton Singh chanariba suspension operation se wadaitre lusen biro akoi khangda wara habse media ki mahumda thamjari More ki tongan mampham sindagi security force singna phagalaki bab pokhai ba bomb ohum more de leiba manga suba Assam Rifles ki bomb squad team na more ki St George School sangpham lambi get mayada ngasi nuktil bomb ani aswenga myawdana pokhan krai aduga makata na bomb amana more ki momnom veng area da su aswenga myawdana pokhan krai haire Mamang saigi me ahum dagi hauna satrak iba maite amadi kuki anigi waiba lagi saithengna khamthengna wanraba tanja sida tongan ba lup singi maike dagi palen sentum gi mateng loba amadi potchai oina lobagi thabok sing tobigino haina United Committee palen gi maike dagi appeal tarukli United Committee palen gi convener na thok pasal amana hai Mamang saigi me ahum dagi hauduna satrak iba lan asina haukiba sahi gi September 9 da palen da akan balan pham ama thokra matung dagi Lamdam masigi misam miam kudingmak sufam zapam satpam leitaba amadis satok chasin gi khudong sa dabu kaya mayok nariba asina maram orega
hingnana bu honabada awa kaya mayoknari ngasi mafam asigi nupa nupi khudingmak ayuk ngthil khaidana khulngakbagi thabuk chataduna lairibana leita lairaba nomagi afang ba thabuk sur nomlaga amadi low singu tawjuna hingna bu honari masa masusing mahimasing tamnana ba honabada kamthengna awa mayokna duna lairi maram maduna asigumba tanja asida lamdam sida lairiba tongan ba senkhai thungkhai tawba amadi potchai oina lawgi thabak tawidana ba hairakle Sugnu Assembly Constituency ke MLA ke Ronjina Sugnu da Peace Committee Assembly bani haiduna kuki singda land ge sem sabagi matam piraga maitai singda nandrak laga sero Sugnu amadi napat ke yum kaya mai thakiba amadi miyoi kaya gi punsi mangkibagi thodokta MLA na maki maral amata leitabagumna media da law tokpiu madugi mahut thok de irang asida political gi khenaba amata thamdana lengakka Sanminaduna irang asigi warasin prokna bahona biu haina Sugnu SC da mirep oikiba M Binodna apil tarukle hiram asiga mari lenana M Binodna Kaksing district ki Sugnu SC gi area da ngasi kuki singi lan asigi saitheng ngasi phawba kokpangam driba asigi khwaidagi sawba maram asi ACS gi MLA na Sugnu da Peace Committee ama sengkhu adunani haibasi kawbinganu Karigumba mamang sahigi me marida MLA na Sengpia Peace Committee adu lairamdaba tarbadi Sugnu area da khangudana laisilakhiba kuki singna lanasigi sem saba nangamdana mapung phana takthok lamba yai adubu MLA gi Peace Committee aduna kuki singbu ngaktuna thamkhibagi mahina sero Sugnu amadi napat ki yum kaya mai than khiba amadi miyoi kaya gi punsi manghan khibani loinana hojiksu kuki Mangjona sem sakiba asina Lakshin Bangam Kidabani Maram Asina Hiram Asida MLA gi Ladiba Asoiba Kaya Sibu Kosinaba Honabada Mediada Mahak Asi Mara Late Lengakna Soibagi Sunuda Mai Sakpani Haiduna Lauduna Labasi Taubiganu Lan Manung Asida ruling opposition Kaidana Lengaka Pun Sanminaduna Tabak Tobu Haiki Amaramda Sunuda Tasi Tramari Dagi Kuki Kulai Pipe Singna known attack Torokpa Sigimatanga M Binodna Makata Duna Sunuda Kuki Singna attack Toribasi Tinga Harbadi Lengakna Bishnupur district Napat Amadi Shashampur district Duyang Dagi Lailoi Faigi area Sing Asida State Force Matiksana Tambatsangi Madam Asina Hiram Asida Lengakna Miang Sangbiduna area Sida Henry State Force deployed to view Amadi Manipura Santi Hanjinaba Tabak Paket Pio Haiki Togunang kamudan tang kutereki nongalam dai kogi ahing nongai musung kunipang nongalam dai de horopodagidi laibak thiba thongdok sida kogi sindong mayam legi tare yung kya mai chakre lamtung mayam mangre masi ki dai ji kanan Peace Committee ne pubi gidra sinin hajaning isi masi maram da haining da bani koi ranti tawri bani koi duranti gujung matam se lebak ki chirba tanja sini ranti ki matam nte hujik lebak ngami na kadong ne MLA Humfu Ladiba Manipur the Labis, Tara Mukuki Sakadu, Yang Kayamadi, Husik Nagaka Puna Levinarusina, Kanan Congress no Canada VCP Habitoga, Hoi. When a cocktail Levaxi, Fanam Honaga, only Sigi Matamsita was it, Mana Sito is sheet of the heavy matam that they was it. I don't know, when what is it? Peace Committee Shamandana, when he had Tengamadi, Maduda Hena, Hoji Wabasi Pagani, Matakundi, Peace Committee Shamu, they do, was a cape, Tang Tamari, they do, Ran and Handel Capsule, Matan Capoe, Music Peace Committee Shamu, the Tading Sheet House, and Wazaro, and I Peace Committee, and Mazari Tanzaki. Democracy Satpa, Lebak Amagi, Young and Saru, or Indian Administration Service, the Tabak, Tauriba, DCM, the SP, the ITLF, Na Akanba, Waham Tamlukpada, India Langama. Chenaba Singh Pabagi Mota Tumina Labor Sikaini Amadi Tapaktana Kitang Toboda Mi Paba Ek Pansinba Asi Tobiganu Miamna Pendabadagi Lengak the Tiner hiding a late Haina Coordinating Committee of Manipur Integrity Kokomigi Coordinator Toksom Somendrona Fondokri Nasi Lampet Pata Labor Usam Gopista Pangtokpa Pawimpam Amada Somendrona Makata Duna High Cookie Melton Singa Nomai Kapnatana Government of India ga su Chanakiba Asina Maram Orga Cookie Melton Singna ground rule Tugairaga Mr. Miamda Nomai Kapsilakpa Asida Su Taunaribani Hydron India Lengak not Tumina Yangun Lady Laiba Tivani Amaramda State Lengak Nasu Su withdraw Taunara Lady Banina
फमगदरब असेंबली सेशन असिदा एमएलए मिनिस्टर सिंगना अचेत पर फिरेप लौबिदुना सेंट्रल लेंगाकता सस्पेंशन ऑफ ऑपरेशन लौथोकनबा तक्सिन बिउ लोइनना चुरचांपुर डिस्ट्रिक्ट मथौ तौदुना लैबा डीसीएम डी एसपी दा कुकीगी लुप अमा ओरबा आईटीएलएफ ना अकन वाफम थंबगा लोइनना कुकी ताब जगह सिंगरा लैबा यारोय मदुदा फट्टनुंगदा थोलकपदा मसा मसाना दायित्व पुजगदबनी हाइबा वाफम थमलकलिबा असिदा इंडिया लेंगाकना येंगदुना लैखिगदौरिब्रा चुरचांपुर डिस्ट्रिक्ट डीसी ऑफिस मई थाबदा चेनबसिंग फाबगी महुत्ता तमदा इरांग थोकपा मतमदा मिफा मिपुन तौरकपा हाइबसी चिंगदा लो लैत्रे हाइना ताकपनि हाइनसु महागना मखाताना फोंदोखि कइनोदसु एसपी दसु किहनबा मदुदा फागनो जिबौ लैबा हाइबसे अचौबा लैबा मालेंग मनुंग याम पपांग कनबा लैबांगनि हाइबा आदि कोइ आर्मी ख्वाइदगी हेन मसिंग याम लै हाइबा लैबा आसे मसिगी यामना इकाइनिंगाइनि हाइबा वाफमजे कोकुमी साइडगी थमजगे अदुना अथुबा मतमदा स्टेट अमदि सेंटर पुन्ना कोई कोऑपरेशन पिनरगा हाइबा मरा लेबसिंग असे फादोपुदुना कोई स्टेट की मदि कोई सेंटर की अखोई कनसी असुम्बा लॉ एंड ऑर्डर अदु पुरप ngangani हाइबा वफम जिजु अखोई कोकुमी साइड समझगे नत्रगदी अखोई की तबाकना खिदंग तौदा फाब पुरब पोदो तौरगा कोई चिंगना लॉ एंड ऑर्डर ना कुछ मसी तबुगिनो हाइबा तौबिगनो हाइबा वफम से समझगे मसी मियाना पेलक्त्रगदी एगुम से मियाना पेलक्त्रगदी सुम्बा मिचंग खाइना बगु मोंग मसी उरक्तना सुमियाना पेलक्त्रगदी अखोई तबाकने बे मियाना अखोई की लेंगा पे ताइना रो हाइबा हाइबी स्टेट अमसुंग लेंगा हाइ स्टेट लेंगा अमसुंग सेंट्रल लेंगा ताइना रोय हाइबगी वापम गसु लेते अदुना हाइबा थबा असि स्टेट अबदि सेंट्रल गवर्नमेंटना अथुबुदे लोखो भिउ हाइबा वापम सिस्टम परीक्षा पर्व 6.0 की सरुक अमा ओइना भारत सरकार के नेशनल कमीशन फॉर प्रोटेक्शन ऑफ चाइल्ड राइट्स ना मणिपुर कमीशन फॉर प्रोटेक्शन ऑफ चाइल्ड राइट्स का खुसम नदुना माइरोसिंग एग्जामिनेशन दा थेंगनरिबा स्ट्रेस का मरी लेना ओरिएंटेशन कम सेंसिटाइजिंग प्रोग्राम अमा ngasi रॉयल एकेडमी ऑफ लॉ ओइनाम की सेमिनार हॉल दा पांगथोखरै थोरमदुदा रॉयल एकेडमी ऑफ लॉ ओइनाम की प्रिंसिपल इलिजा मैसनाम एसडीओ नंबोल टोंग्रम श्याम कुमार सिंह रॉयल एकेडमी ऑफ लॉ ओइनाम की गवर्निंग बॉडी के सेक्रेटरी आई जुगेश्वर सिंह अमदी मणिपुर कमीशन फॉर प्रोटेक्शन ऑफ चाइल्ड राइट्स की चेयरपर्सन कैशाम प्रदीप कुमार सिंह ना अथोइबा मिथुंगन सिंह ओइना सरुक याखि नबोल अमदी ओइनाम की अकोइबदा लैबा खंगलबा स्कूल सिंह लोइनाना रॉयल एकेडमी ऑफ लॉ ओइनाम की माहिरोय अमदी ओजर सिंह ना सरुक यादना पांगथोखिबा थोरमदुदा सोशल वेलफेयर अमदी मणिपुर कमीशन फॉर प्रोटेक्शन ऑफ चाइल्ड राइट्स की हानिगी डायरेक्टर अमदी चेयरपर्सन एस सैद कुमार सिंह ना माहिरोय सिंह ना एग्जाम दा थेंगनरिबा समस्या की मरमदा मटिक सुमना खंगनबगा लोइनाना तौगदबा अमदी तौइदबा सिंहसो खंगनखि ड्रग यूजर सिंह असे नमफुदा दे एडिक्शन सेंटर दा थंबा अमदी फुब चैबा तौबना कानब करिसु पुरक्लै मदुगी महुत तपना थेमलगा अचुंबा माइकेदा पुरक्पना अफब ओइगनी हौजिक मणिपुर क्राइसिस असे थोलगसु ड्रग यूजर सिंह अचुंबा अफबा लंबिदा लाक्तुना मणिपुर इमागी असंग ममपारे म ओइनबा होनसि हाइना सोशल वेलफेयर डायरेक्टर ngangom उतमना फोंदोखरै मणिपुर यूजर्स कलेक्टिव MUC ना सिंदुना डायरेक्टरेट ऑफ सोशल वेलफेयर के खुसमनरगा थानी सुमना सथरकलिबा कंप्रेहेंसिव फ्री ड्रग ट्रीटमेंट प्रोग्राम की पोस्ट इनॉग्रल प्रोग्राम टाउथोंग अयुंगबदा लैबा ट्विलाइट ड्रग डी एडिक्शन कम रिहेबिलिटेशन सेंटर द पांगथोखिबा अदुदा चीफ गेस्ट की वारोल पेदुना मांग वाफम सि फोंदोखिबनी मांगना मखा तादुना हाई ड्रग यूजर्स की ओइबा हेल्पलाइन नंबर अमा नेशनल की ओइना हांगलगदी मसिदा लोकल एडजस्टमेंट ओइनबा लोकल लैंग्वेज सु हबलकनी हाइबगी थाजबा लै ड्रग यूजर्स असे अखोइना नमफुदा सेंटर द हेक थमजिनबा नत्रगा फुब चैबा तौबसे यारिबा मखै तौगुमसे मदुगी महुत इंग तपना वारी सारगा अमदी वखलोल सेमदोकलगा अफबा लंबिदा पुरब होनसे हौजिक ड्रग यूजर्स ट्रीटमेंट तौनबगी क्लाइंट लाकपगी मसिंग यामना हंथरगलिबा असगी मरम थिदोकप चुमगनी क्राइसिस असिना मरम ओइरगा सेलगी खुदोंग चादब नत्रगा ड्रग यूजर्स सेल खर पीरगा हराव हलगा अरानब लंबिदा सिनरब्रा हाइबसु थिदोकपा मथौ ताई ड्रग यूजर्स असी सेल खर पीरगा अरानब लंबिदा सिनबगी वाफम क्या लैबा असिना मरम ओइरगा ममा मपा ओबिसिंगसु मचासिंगबु हेन सेक्शनना सेनबा मथौ ताई हौजिक थोकलिबा मणिपुर क्राइसिस असी लोरबा मतुंग
ड्रग यूजर्सिंगी ओइबा पोस्ट क्राइसिस समा लाकद्रा हाइबगी सिंगनबा पोक्तबसु ngamde drug user amabu phaba punba tawba matamda miyam hupsilaga mob violence tawgi hainabi ama lariba asi thadoksi mara leire haina loriba drug user adu dandi pinaba honabada imung pumba awaba pibadi tawgumsi masida sunatana miyoi adubu warakpada yar yauriba miyoi sing adu punsigi mayai kaba chinjak amata leitonda tangdribra mi ngaktra haibudusu masana khantaba mathau tai punama se khangna aikhoi khudingmak ngahaki oiba emotion da satpagi mahut asum aral khangna tapna gyan tana thabak tausi haiki leiba tai thokhuba mayam sina hayang moisi pulak moina treatment tawake hakanta state sida leiba center sina support program ngomdera ngomdera capacity chana doira sugumba mayam lei adagi kanagumba kharana moigi volunteer oina moigi thoni oina akhoi drug users si lokakhrena khalasi season agrena khalasi madu treatment pi horodi thaba treatment pi dana changi bataragadi masi masha dasu lekai dasu mayam dasu kurung tiningai rum laigani mayam ningjang bibe yai sahi kharadi mamanda akhoi tangpok pi da mi leitabagi processing nama chatlini da nomai kapsandana mi amani muksibagi thudo ma thoki ICU ga manana facility fangba medical intensive treatment unit ama phamung drama thoi thamdura ngasi Resident Institute of Medical Sciences RIMS ki medical ward ta hangdokre North East ki manungda leiba lenga ke hospital singi manungda RIMS asina facility khwaidagi fangba anisbu hospital oidi All India Institute of Medical Sciences AIMS ka Manava Thakta Pukhanaba Honari Hainasu RIMS ki director Professor G Sunil Kumar Sarmana hangdokre RIMS की Department of Medicine का कुशम नदुना RIMS की Medical Superintendent Professor N Sanjeev Department Medical की Head यावना Officer की आसरुक यादना हांडोकिबा यूनिट अदुगा मरी लेना Director ना मखाता ना हाई Hospital असिदा Medical ICU की ओइना ममांगदा बेड कुनमाथोई लेरमी ngasi हांडोकलिबा यूनिट असिदा बेड ट्रामाथोई हापसिनदुना पुन्ना वेंटिलेटर यावबा बेड कुंथ्रा हुमदोई लेरे ICU की पेशेंट सिंग नोमद लुपा यांखै खक्तमक संहन्नबा होनगनि हाइबा वाफम फोंदोखे अमरमदा दिल्ली दे लेबा एम्स की थाकता पुखनबसु गवर्नमेंट ऑफ इंडिया दा खनखिबा लेरे हाइके hospital in the country have एम्स होइबुदि लेगरगसु अदुगी मखादा दु खै मयाम की बेस्ट फैसिलिटी भी हॉस्पिटल चिक अदु पब्लिक डिमांड से मथंग मखादा अपग्रेडेशन से अखोइना इंस्टीट्यूट ऑफ नेशनल इंपोर्टेंस है नमा अखोइना हंदक तौबियो बोर्ड ऑफ गवर्नर्स की मीटिंग अमा दिल्ली दा कोई खबर जो हाकेबने अदा इंस्टीट्यूट ऑफ नेशनल इंपोर्टेंस है जे एम्स लाइक हैवने अदा अखोइना इन फ्यूचर दा इंस्टीट्यूट ऑफ नेशनल इंपोर्टेंस थांगतबगी ऑलरेडी गवर्नमेंट ऑफ इंडिया दा डिमांड तौबने मोने कम कान पिरकनी है अदु तौरगदि अखोइ एम्स का चमाना थैंक यू Manipur tongan ba makal gi industry kya sel kya sangna hangluraga mai pak na sarai ba ngamdriba asigi sapchaba maram asi akhang hi singna tidok pa mathok tai haina Manipur University gi VC Professor K Lokhendra na phongdokrai wafam asi Manipur University gi Zoology Department na Manipur Beekeepers Federation ga pun sinduna ngasidagi hawraga numit humni sathagadaba state level bee exhibition hawdokpagi tharamda haikibani Manipur University की कोर्ट हॉल पांगथोखिबा थ्रम अदुदा VC Professor N Lokendrana makata aduna state asigi semilon phagat hannabagi pandamda matam matamgi lengak singna Manipur tongan ba factory industry kaya sakre semkre makhoi sing adugi manungda Khansari mill Manitron cycle factory paper factory rubber factory amadi chamana gi factory sing ase yauri adubu hairiba mayam ase amata mai paktana lepkhibadagi लेखिबना आयामनी मरम असिना असिगुंबा मियोय लिसिंग कया थबक पिगदरबा इंडस्ट्री सिंग असि माई पाक्तबगी मरम असि निंथिना थिदोक्तुना हिंगत हनबा मथौ ताई लोइनना हौजिक मियामना नौना मियेंग थमलकलिबा खोय लोइदुना खोयहि पुथोकपगी थबक असिसु पुंगनिंग थगोटपा मथौ ताई हाइखि ngasi horiba exhibition asida Manipur gi sing amasung tamdagi lakpa khoi loiba miyoy kaya saruk yaduna stall kun hena hangduna saruk yari
Manipur leba imaidal sing akhui tadama mayam sing asina phajana yoe hairega Manipur ki economy isai sagi senthung ki phibam phagat hanbadan natana leireba mayam sing asigi yam sanaba paisa su yam na chang manataba but section lagadi phajana packaging tawdana phajana marketing tawgadi global demand leba global market leba aduga ma pot amne na ngasi Federation na local pidana university da sugumba exhibition nam tawse ngasi yam na maruai Public Health Engineering Department asida yanglen saru amagumna tabuk tawduna miyamda ising piriba workshops ge employee sahi kun helaba phawba workshops confirmation pidana lay haina Joint Coordinating Committee ki President B Gunamni Sharma na phongdokre ngasi Manipur Press Club ta pangthokiba pawmi singa unaba mifam amada wafamasi phongdokna Gunamni na hai Joint Coordinating Committee of PAODAM Workers and Employees Organization Manipur amadi All Manipur PAODAM Employees and Workers Union PAODAM Department gi workshops oina thabak puriba employees singna thengnariba khudong sadaba kaya seiga mari lainaba singna athuba matamda yengsinbiu loinana PWD Power Department ki oinadi workshops employees sing confirmation piraga karigidamak PAODAM gina pidribano sahi tara mapung phawda pigadaba confirmation ase sahi kungamari hello phawba PAODAM Department ki oinadi pidana leiba ase laibak thebani hiramasi matangda inkumja lisinganiga sobna tara humdoida government da haijakhiba lei khrabasu ngasi phawba karingba thabak amata paikhatana leiri Joint Committee asina strike tawduna misam miyam da awaba piba pamde maramaduna lengakna workshops employees singi awaba se yengbiduna lengakna athuba matamda confirmation pebiu amadi worker amana phangpham thokpa sing phanganbiu karingumba lengakna hairiba thabak asi athuba matamda paikhalak targadi committee asina khongjang sangsilakpa yai hainasu phongdokki helaba bawbase pibidana thambiba department atagina loina pigraga masi tawbibase thadok piro kai kumnabigi masak oraba minister masung chief minister lebak sigi lengak sing paibiri basingda am request tawjana ko employee singna khoina thamjari khoi pibi tam to right do athoba matam da pibiro natragadi asi sigriba mayam aduga pension phangdana satkhribisingi family to the kari hoina charam gade kari hoina hingam gade gese maswai sida khoi government da khoi hanna masi khoi request tawjari sini ani ngasi me Saliba thasigi tratutagi tramapan phawba Guru Govinda Indoor Stadium Mumbai Maharashtra da pangthokiba Telek Suba Pancake Salad Federation Cup 2023-24 amadi First All India Pancake Salad Championship 2023-24 da saru yaruba amadi gold medal lorokraba Hauvism Ombi Premitia amadi Yaikhom Kiran imung manungi miyoi singna Bir Tikandas International Airport Imphal lagi ngasi tran okre Hauvism Ombi Premita Kumbi Setupur May Lekai Ward number 2 dagi Hauvism Jagat ki loina bini mahakna tangtra tuk tagi tratet phawba pangthokiba tarit suba Federation Cup ta senior category da senior category gi 70 to 75 kg gi category da silver medal aduga mafam dumakta da tangtra nipan dagi na tramapan phawba pangthokiba First All India Pancake Salad Championship 2023-24 duna gold medal lorok pangamki Karen Pabi dagi Yaikhom Kirana Championship aduda kg 50 dagi 55 Pawagi category da senior category da gold medal aduga Federation Cup tana bronze lorok pangamki loinana madura saruk yaruba Wahengbam Priyanka yauna makhoi ahumda leipreng huktuna amadi nat ki oiba lingan yanduna tram okay hairiba championship amadi Federation Cup aduda Manipur team gi team manager amadi coach na Sunusify dagi Grandmaster Laisram Samkumani hairi Nasi Prime Minister Narendra Modi na Ahmedabad ke Gujarat Cooperative Milk Marketing Federation ki Golden Jubilee thoram saruk yaduna Dairy Product Factory ke amasu sanga krei thoram da wangang Prime Minister Modi na dairy sector da nupi singna backbone gi mawong da thodang lobu phongdok laduna India si sakutpagi lambi da malum da sangsin bada India gi nupi khuding sel thongi phibam phagat hanabagi matang da aset pawafam thamke amadi government asina nupi singi semilon phagat hanabagi damak
Mudra Yosna gi makhada lupa crore lakh kuntra henbagi mateng pinabagi matang dasu mahang phongdoki Prime Minister Modi na Amul company bu thagaluduna India na ningkha tamba phanglaba matong lebak asida brand kya amasu tholke adobu Amul brand ga manaba amata leite Amul haibadi chahut bagi public participation gi farmer empowerment amasung Bharat ki empowerment da itil piba brani haiki Uttar Pradesh ki Lok Sabha seat marphu ki Congress ta seat 38 ki share tawkhrawi matungda Samajwadi Party Chief Akhilesh Yadav na haiki bada Congress ki Bharat Joro Nyay Yatra da mahak saruk yargani Agra da rally adu thunglabada Akhilesh Yadav saruk yarba yai hairi Congress ki Yatra da tha ani surakle India bloc की पार्टी सिंगी अपुन मगी सक्तम ममा कांग्रेस की भारत यूरो न्याय यात्रा से सरुक अमो ओइदनो लागली बनी अदुम ओइना मो बिहार की चीफ मिनिस्टर नीतीश कुमार अमसुंग वेस्ट बंगाल की चीफ मिनिस्टर ममता बनर्जी ने कांग्रेस की यात्रा से सगोट पर लेट्री ममता बनर्जी ने हाई की बदा महाक इंडिया ब्लॉक की सरुक अमनी अदुम ओइना मग बंगाल का मरी लेने बसिंग ओइबददी महाक पुतान नंबर लेते इंडिया ब्लॉक पार्टी अमतगसु सीट शेयरिंग टवर हाई की Delhi, Goa, Haryana amasung Gujarat adi Aam Aadmi Party amasung Congress ani gi marakta Lok Sabha election gi seat sharing tarba yai hairi Khelo India Winter Games ki marirak soba edition ngarang Golmark ta hodokraba gi normal erga ngasi nungthil pung anirom tabada ungi singdum ama Golmark ta kintharakle thodok aduda Foreign tourist ahum soki amana sire amana satin soki aduga amadi thiba khangdri haina District Disaster Management Authority Barmulana phongdokre thodok adu Kongdori da thokibani Army personnel amasung Jammu and Kashmir gi patrolling team amana punna mi kanbagi thabak chathari Golmark ki akoibada skiing tawduna sanaramba miyoi kharasu thiba khangdri haina makha tari ngasigi Chingdum ungi chingdum kithrak pagi thodok asina anirek subani Srinagar Le Road ki Sonamark tasu ungi chingdum kithrak pagi thodok thokrabani hairi Sanbugi Pauda Manipur ki Sanori Singhi potential yamna wanglabasu resource watpana Sanori Singh awaba kaya mayok nare haina Unaco School ki chairman Ningombam Irabantana phongdokre Wafam asi Unaco School na sponsor toba All Manipur Football Association ampagi miyeng makada January kunma pandagi hauduna punna team kutraga nithoina group nipan thona khaidokna sathrakpa state level 9A side men's open football tournament first Unaco trophy 2024 gi ngasi Unaco School sanungda loisin khiba aduga mari leinana man phongdokibani loisin bagi throm adura youth affairs and sports Mr Govindas Kunthawjam Unaco School gi chairman Ningombam Irabanta amadi Sanaribak Pausegi chief editor Hamilton Ningombam na athobe mithungan sin oina saruk yake tournament asigi ngasi saniki final match ta IT Academy kha Sanjenbam amadi Khalsa Kairang Anina akan bamongda lamba tauna kiba match aduda IT Academy na Khalsa Kairang bu goal taret ahumda maithiba piduna IT Academy na first Unaco trophy 2024 gi mapuoiba ngamkhre Thomasiga mari lenana Ningom Irabatina Makata aduna hai Manipur haiba lamda masi picture basu sanagi sana khona bagi lamda mai pakna sangsil liba lamdam amani Manipur bu malemgi miyamda masak khangliba sanroi singbu yokhat pa haibasu Unaco gi pandamni Unaco school tamliba mairo kaya ngasimak Manipur gi mahut sinduna sanaba mairo kaya yauri masida sunatana afaba sanoi kaya puthokna bagi pandamda Unaco School na sports academy ama likhana basu sem saba loire haiki thromaduga mari leinana haukiba sahi gi me ahum dagi hauduna Manipur thokdeba irang asiga mari leinana pawmisina hangba wahangi pakhum piruna youth affairs and sports minister Govindas Kunthawjamna phongno kibada nongma kangdana kuki militant singna maitei taba kun singda landrakliba asigi yenglaga India lengakta kuki organization anina sugi rule thugaiba maramna kuki militant singa leinaiba su athubada handokadabani haikiba laikre adubu 100 February loisilakpada su sangdoktabagi matangda khanglagani Manipur gi hojik oiriba tangdu leita daba phim asigi matangda
फगटनबा अमदी मणिपुर से कायदनबा होनबदा इंडिया लेंगाकना अचुंबा खोंथांग पाखलकनी हाइबगी थाजबा लई हाइखे हौजिक ओरिबा मणिपुर की तंगदु लेताद्रिबा फिल्म असिगी मतांगदा सेंट्रल फोर्स सिंगना ममायानी लोंबगी मोंग लाकबा उरकपदगी मनुंग हंजिनबा मफम सिंगदा अहेनबे स्टेट फोर्स सिंग डिप्लॉय तौनबगी थबक पाखटपा हौरे चलिबा सही सिगी थास फेब्रुवारी थादा सूना थोखिबा थौदोक्ता कुकी मिलिटेंट सिंगना लंदराकलिबा असि मटिक मियाई कनबा खुसु खुलाई सिनै हाइबगी सिंगनबा लैबदगी फोरेंसिक साइंस थाजिनदुना थीबा हुंबगी थबक चथदुना अकनबा सेक्शन थरांग लखटपा हौरे लोइनना इरमदा मसि कायदनबा खुनगाकलिबा सिंगबु अखोई पुना मतेंग पांगदुना अमदि सानोय सिंगबु योखतुना हेन चाखटपा लमदम अमा ओइनबा अखोई पुना होनरमसि हाइना फोंदोके हानगुमना मणिपुर असि शांति हंजिलनबा अखोई अमगा नुक्सी चानना लैबा तंगदु लेताबा नाय अमा ओइनबा होनबदा अखोई वाखन पुनसिनबा अखोई अंगम मतेंग पांगमिनरे हारगा शांति हलन होनबदा अखोई अहिम मिजिंग संसिनबगी मतम योरे हाय वाखम खरसि तमजबा लोय हौजिक अरोइबदा मोइ पावन पिजरी कुकी मिलिटेंट सिंगना सेंटर का तौनरिबा सस्पेंशन ऑफ ऑपरेशन सु मखा थांगथबा यारो हाइबगी मियामगी रैली चटख्रे माइरो सिंगना परीक्षा थेंगनरिबा स्ट्रेस का मरी लेना ओरिएंटेशन कम सेंसिटाइजेशन प्रोग्राम पांगथोक्रे नुमित हुमनि चथगदबा स्टेट लेवल बी एग्जीबिशन हाउदोक्रे लोइनना स्टेट लेवल 9A साइड मेंस ओपन फुटबॉल टूर्नामेंट 2024 ngasi loisinkhre ngasi gi image paulum sanduk seba matang ase loijere myambu amkana khurumjari